Kuki की यूनियन टेरिटोरी की मंगलान नागा सिंह ने येत हवरकले नागा की लम जर्मन रोड नत्रगन टाइगर रोड सेंबा यारोई लंगमई नागा सिफ नागा सिंह की लंफावर जर्मन रोड नत्रगन टाइगर रोड हाइबन सिंह लंबी सेमनबगी थौरांग खुदक टेलीफोन गदबनी हाइन ईस्टर्न लंगमई नागा सिफ चेयरमैन एसोसिएशन na phongdorokli lup asigi media cell na thadorok paserol amana hai kuki sing naga ki lamphawr ga kangpupidi surachanpur phawba samnahan ba german road natrang tiger road haiba lambi semnabagi thawrang asi ministry of home affairs na khudak telephone gadabani ipa ipu sing na thambiram naga ki lamda german road natrang tiger road natrang lion road haiba amata leram de haina palladuna serol asin hai land record ta yawda khusem gi oiba lambi semduna naga ki lamda semgat chagat pagi thawrang kaya paikhalokli basi naga purupu atamna na singna bani haina lopum thogi semgat chagat pagi Mingda ipa ipu sing na thambiram naga ki lamda lambi thonsilak patar badi araiba pampai sen aduna thingna bu honagani asigum thawong asina hanadagi tangdu laita ba film lerekta ba matam asida kanglup ki ungkhatna ba thodok amaga amuk thokalak pa yai naga miyam ki maram sabu wafam asipu thausa da batar badi madu thoklak pa fapat gi teksak pung namuk mari leina ba sing na puga da bani ministry of home affairs na hiram asigi matang da wakal mun na khan tharaga thabuk tawbu ki tangai phada lai han palladuna serol asin hai kuki sing na paikhalak ba thawrang asina to purup ki lam khopsilak pa maram na kanglup masel gi marakta thokaningda ba thawdo kaya thokalak pa yai India government naga gi lamda sigumba makal gi semgat sagat pagi thawrang amata lawkhat loidabani tung koina satna ba yagadaba Mawong the ing tappa film lehnabagi pandam da naga sing namna khunda from the labor kuki militant sing suspension of operation su camp sing kudakta sindoka tabani naga sing namna khunda from the sugi camp sing thamjilak pana ing tappa film da sauna kai ba thokalakle naga purup ki mioi sing da sarang na pokhan nabagi masak amasu oire eastern liangmai gi miyam na matam pukta ing tappa film lehenba pami adubu kanagumba na kai horok pana trang ni sagi lam khopsilak patar bada tumin khak leiroi arai pa pumbai sin aduna mayuk nagani hairi Embusta lai kitraba kene gi thapina sinna bakar gi number sasinna ba oiramle Surasanpur district ki Moljang kuldangarang United Kuki National Army UKN gi kadar sing sa thakiba embusta lai kitraba kene gi deputy commander in chief amasung mahaki escort ani na tonglaki ba kar adu sasinna ba semjinna ba registration number oiramle report amagi matung ina thodok tokpam dagi fangkiba handak Creta MN01AZ1981 haiba number adu maitai pangal amagi car gi number ni aseng ba car adu gi mapu oiriba maitai pangal adu gi car adu di mamang sahi de yamna tamtibe accident gi thodok amada mamai mamit kaiduna hojiksu workshop ta taraga leiri Pibam yamna thina car adu sokiba maram na semada matam khara sangani amasung sel susangani haina khanarga leiri ngai de gari adu gi sapmanaba number ama thelaga Surasanpur gi ke mangjong da phangle haina tabada angak po oinare khwaidagi nauna phangbu pauna hai ngarang ambush torokhiba from adwai da kulai paiba maseli marakta ngasi nongalam dai da kan bomong da nongmei kapna khibagi thodok thokre thodok adu gi matung da Central Force amasung Surasanpur district police ki team amasung sinduna operation sa thakre ngarang gi ambush adu United Kuki National Army na sa thakibani haina serol adu thadok tuna claim tawrakpagi serol adu da makhoina matam khar gi mamang da hulub asigi publicity secretary farga mihathi na hat ki bagi laman company haina supang doragli ngarang gi ambush adu gi matung da kana gumna social media da na trang lambi lamjau da protest taru laga di makhoi gi mathak ta su khut thagani haina ki hanbo wafam ama supang dorakhiba laikibani oirakli film asida makhata na irang lakpa yai Meeoi nipan positive oire Manipur da ngasi gi oina punna Meeoi nipuga humdoi test tawbada sample nipan covid positive oikre nauno positive oirakpa Meeoi nipan asi tharaga Manipur gi oina handaki web asida positive oirakpa masing sani gi humdoi sukre IDSP na thokpa serol amagi matung ina positive oirakra Meeoi nipan adugi manung da mari na Imphal East tagini aduga atopa mari na Imphal West tagini state asigi oina hojik active case gi masing maudragani thoi sure ngasi Meeoi taraga humdoi discharge tawkre naba pharaduna discharge tawkiba punno Meeoi masing samaga humdra sukre ngasi phawa kan ba naba amata yaudri mi siba leitri adum oina mo ekoi section minnabagi tangai phadaba leiri haina serol asina makha tarakli isagi lamda post sei thabada athingba pibirakanu Thawbal district ki manung sanna leiriba Seram Tangkhul village ki lam asibu langmait lamni haiba amadi isagi lamda pochai thabada thingbu pirak pasi yamna laibak thibani haina Seram Tangkhul Development Authority ki secretary Singthun Kisan na phongdorakli ngasi Seram Tangkhul village ki ningthau gi yumda pangthok pamwi sing unaba amada mahana makata na hai langmai thet ki nongpok ningthau panthoibi lai thawgal lupna Seram Singh ki loksau bu langmai loksau haina loken media sing na phongdor pa amadi lenga ki agriculture loisangi makha da isagi iram da oil palm thana ba thawrang tawjaba asida langmai thet lamni changba yaroi haina phongdor pa si yaning de mari leina basing na thigat piu hai ki mahan makha ta na hai Seram khul asi pata map leijaba amadi lenga ta hill tax thi tuna settlement aya pa pi dur matam kya gi mamang ri khunda dunu lera pani Manipur lenga lisingam sampan nipuga taruk ta gazette notice tok pada Seram Tangkhul village asi su yauduna Manipur lenga na
khawul ama leire haibagi ayaba pibiduna leiribani haiduna manipur tangdu leita da phibam ama da leiringai asida problem ama amuk tokan bhaibasi seramgi prajana pamde agriculture loisangna oil palm thanabgi damakta notice toklakpa amadi longmi singna masi kanaba si lobiyu hairakpadagi aikhoi lam astasu kanaba adu launaba hona jabani isagi lamde isana pot ama thaba matamda langmai thet khulgi mioi kharna thaba yaroi lam koiba yaroi amadi changba yaroi haina athingba pirakpa asi yamna nuaite haike mitop khandok laga halan khibagi matangda mass campaign chathargani MMTU karma matamda mitop kaya yamna sangla khibagi amasung mitop sing khandok laga matau karam halan khidabagi haibagi matangda miyam punna wakal taminaba manipur gi tongan tongan ba mafam kaya da mass campaign chathargani haina mitai maitai tribe union MMTU na phongdorakli union na secretary administration mutum suramani maitai na thadorak pasero naman hai ministry of home affairs na india gi state amasung union territory sing da logi wangmada myanmar amasung bangladesh tagi sangsilakpa mitop sing me kunga mapan dagi hauraga jun taraga mapan phawda khandok tuna masa masa gi maramdam da halan kinaba yathang biki hiramasi gi matang da manipur gi pyar lengak na kari karamba tharang lokhut khrabage haibada asobo hang am oiri natragana mitop khandok pagi thabuk asi manipur di paikhat loidaba oiragana madugi maram yawo white paper ama lengak na putok tuna miyam da kangan gadabani manipur mitop khandok pagi thabuk asi lengak na paikhat trabani na MMTU ne state asida mitop kaya yamna sangsilak tun leiribasi khangan dona mitop tanthokina bagi mass capment ama satharagani MISN na mitop khandok na ba khanghalakhiba warol adu da maru oina sangsilak pa mitop singbu mapung oina palli mitop khandok pagi thabuk adu india gi security force ama de military personnel singsu yauna ba panki adu manipur di mitop khandok pagi thabuk ama ta paikhat ukite home ministry gi yathang manipur satna daba haibasim manipur bu india gi saruk amu oina udabra haibagi wafam thorakle india lengak na manipur da manung mapan naiba maithong ani longba thausil satari india gi home ministry bharat asimitop singna dharam salama oheloi hairaga karigi damak manipur di myanmar amasung bangladesh foreign nation kaya gi dharam salama ohelibanu haina hangli MISA gi yathang matung ina mitop khandok pagi thabuk asi yumthang nari pa state Assam Tripura Arunachal Pradesh Meghalaya dadi thabuk oina paikhatli Assam khakta ta jun mapan phawda immigration application ek lising am sapan yankhai gi makha da mitop chahung kuntra khandok tuna maram da halan kinabagi paw leiri Mizoram da sangsilak tuna leiriba Myanmar masa singbu biometric lawba amati mitop khandok pagi akan ba thabuk sathari Mizoram gi home ministry ke Sabtabagana jum kungatare tapi kiba amadi state asida crime amadi drug ki case masing kalakli basi sada yankhai di Myanmar dagi lakpa mioi singna thokan bani haina phongdok laikhrabani jun amadagi anti lock braking system yaudaba two wheeler sabada thing batham khre kangkhong ani panba gari leibada helmet ani hamnaba ministry na kanghan khre Matunng sahi ki January thata ki leibaga sigi mafam pumnamakte anti lock braking system yaudaba kangkhong ani panba gari amata saba amasung yonba yaroi haina transport ministry na lauthokre gari thawribi mesina khudongthiba nanghandanabagi pandamda ministry da khanaba thawrang asi laukolakpani engine capacity tagi khenaba leitara kangkhong ani panba gari khudingmakte anti lock braking system yahanduna gari thawriba miosing accident thokadabadai kardang oirabasung ngakthoknaba thawrang asi laukolakpani ministry na thokiba notification ama paladuna agency ki pauna hai kanagumba mioi amana kangkhong ani panba gari leiba matamda gari sariba company du soi soi dan helmet asi hap kadabani Bureau of India Standard BIS na piba guideline gi matung ina faba makhal gi helmet hapagi tangai fadaba lei kumja 2026 ki January amma amasung matung da saba kangkhong ani panba gari khudingmakte anti lock braking system hap kadabani haiba mioi singna khudongthiba mayokna gadaba matamda khanghodana brake farubada gari sittuna tusinbagi thaudok thoklaroi hairi ministry na thadorkiba data amagi matung ina kumja 2022 gi India gi tongan tongan mafamda thokiba lambi gi khudongthiba thaudok sing gi manungda sada 20 di kangkhong ani panba gari gi accident ngaktani hojik leibak asigi mafam pumnamakta thaunariba kangkhong ani panba gari sing anti lock braking system yaudaba maramna khudaki oina thangai fadaba phibam lakpadagi brake khangpa faruba matamda gari setuna tusinbagi thaudok yamna toina thogli mataw asumna masa matanta gari tusinbagi sokpa amasung siba phawba yauri asigumba khudongthiningai oiba thaudok sing makata na thokandanabagi pandamda ministry na tongan tongan ba akhang haising tanarbu matungda mathang sahi January amadagi gari saduna puthokliba company kudimang natangai fadaba thawrang amu oina anti lock braking system hapna bakhan kibani Telangana da factory pokhai bidani pugani thui siri kaya amana sukle Hyderabad July Telangana gi Sangredi district ta leiba pharmaceutical factory ama thokiba pokhai bagi thaudok amada mioni pugani thui sire amasung atopa kaya na sok apan nangle Hyderabad tagi kilometer 80 rom lapna Pansmiliar industrial area da leiba 60 Industries Limited ta thokiba pokhai bagi thaudok aduna maram oiraga mathol ahum wangba building amaninkhai ki thaudok thom da rescue team sing sanction duna hojik sumi kan ba masung mateng pangbagi thabuk leptana satari official sing report matung ina Asiba mi gi masing hengalakpa
ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ 92 ꯐꯪꯕ ꯉꯝꯂꯦ ꯃꯇꯧ ꯀꯔꯝꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯨꯡꯐꯝ ꯐꯦꯛꯇ꯭ꯔꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯄꯣꯈꯥꯏꯈꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯗꯣꯛꯅꯕ ꯇꯦꯂꯪꯒꯥꯅꯥ ꯂꯩꯉꯥꯛꯅ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ